civil war thoknaba sinbiganu haina loop tara humdoina central government da wafam thamgare adudi pause taminarasi Central government yoktuna thamleba chen kuki sing khudakta loiselo civil war thonaba singano haina loop tara humdoina odorakre Aruba paumtang thamjage kuki singi maigei dagi order ama thokare adudi lakliba 25 November sigi manungda mapan lamdamda leiba kuki khodimak 25 November nangnaba changjalakadabani haibegi order ama thokare haibegi pawama lai ado ikhomyam jackson minasi aduga haujik kuki singna pikliba anganga loinana mioi taruk phajan gibadugi matangda karamaina kanaga exchange tawsige haibegi wafam su khana gare haujikti makhoido landa halauda banina lan phawina leiba taruk tugi mahutta kari tawsige haibegi kuki singna khana naina bagi video ama taminarsi chinong mayam terrorist sing asina hariba asi tabiyu lan manung da farak pa lan passing adu kudak ta halaudrabanina haujikti problem oire maram aduna nupi angang phaba taruk adugi exchange oina CRPF ki DIG maitai macha ama yawwa adu transfer tohonba 11 November da makhoi kuki terrorist taraga matoi khatpada yawba CRPF personal sing kudak ta thabak tagi terminate tawba natraga kuki taba jagada CRPF personal amata thamdaba hairi karigumba thamdaba yadabagi CRPF thamba taragasu nongmada pung taruk tagi hena duty tohandaba ke manung tagi mapan thoandana lehenba operation chathaba matamda kuki police khaktana operation tohangadabani CRPF yoholoidabani hairi Technopol Churachandpur Faijol district SP kuki machana ohengadabani haiba amasu yauri zeldagi mi thadoklaga exchange tawnabana karisu makoida kanaroi hairi News 18 na amuk kuki terrorist singi matangda asengba wafam kaya ama malem pumbada sandokpire adudi chahi tara mari digi makhada leiriba kuki masa singbu phajallaga kuki singna terrorist ki thabak thawong kaya ama chathai kuki terrorist singda leiriba masing singsiga pikleba angang chahi tara mari gi manungna hena yamna lei habagi wafam chu thambire adudi taminarasi Kuki Kulai Paiba Group Singna Sahi Nauriba Angak Singbo recruit Tauduna Akanaba Operation Satanabo Honare Aukiba Sahi 2023 gi May 3 degi Hauduna Ngasi Pawa Karamba Matamda Lushingani Haibungamdana Lairyba Tataragani Pan Henjilaglaba Irangasi Manungda Tongan Kuki Kulai Paiba Group Singna Tungda Operation Kaya Mai Pangna Satanabagi Pandamda Sahi Nauriba Angak Singbo recruit Taure Haina News 18 na report Taurakle CRPF singda posai piba yaroi posai yonba yaroi karigumba posai yolamba taragadi ahak pasai rak pigani haina kuki singna lauthokhare central government da kuki singna usittaba adugi matik usittare masing thingamdana central government da kuki singna challenge tawsala abani kuki singna toning ma tawhanbado adugi ni huji kuki singna central government da challenge tawreibase adudi taminarasi pause ado loiraga hindi desu matemdam thangjaramge Kitapa jaga singda kanamatana CRPF personnel singda posai piba amasung yonba yaroi kariguma piramba thoglabadi akanba serak pigani haina kuki singna warning pikre hairi kuki singi asiba hapsang loroi haina kuki singna phongdore Mizoram degi by road tawraga tharak tragadi kuki singi asiba hapsang loroi hairiye adudi pause taminarasi ko Asiba taradu by road ta Mizoram phawduna puraga laktragadi asiba loroi haina ITLF na khuyek piduna thadokwa serol amana khanghala Pari mom challenge sibu yengbiriba mayam puno pui kai khumna jari ichinaw mayam yamna nungaitaba paw ama leire akoi khun ngakpa ibung upa mari haujik yamna serious condition da yamna aruba phimam da leire ado ibung upa singna leiraba irei cha khuduma ki mafam dagi mateng nijarei aduna ibung upa singna thamaiba paw asigi matang da irei cha khudimak tagi angama mateng khajitang pangbi haina pari mom channel la leiriba irei cha khudimak ki mafam dai kok nanjari aduki matik serious condition da ni haibada akoina haiba ngamdaba haiba thoktare adu yamna aruba phim ni haisige hena makha taningai leitere ibung upa mari hojik aduki matik aluba phim da leire adu ichinaw mayam hojik kuki gi leiriba Manipur sarkar gi manung da thabak tawna leiriba kuki government employees khudimak se dismiss tobam thokpra thoktraiba wahangje sima tanga hangjeram ge myange mafam da kuki singna Manipur thugairiba amasung Manipur da leiba ibung upa ichinaw pikliba angang digi horaga nupi ingang khudingmak lemna thade bangai mayam gi mathakta otpanei ba chathari yellow mi kaya gi mathakta makhoina otpanei ba chathari ba tanja asida Manipur gi tolop saraga kari gi leidori banu kuki singna Manipur gi government Manipur state gi manungda makhoina thabak tawna leiriba kuki employees khudimak dismiss tawam thok praina aina di khanjai toisina mayam comment da so soidana haibiramu kariguma aina haiwa famsana lanma taraga su mayamna lale na comment asum tobiramu ado ichina mayam video se aina ngasi
donation kapireba ima iche myamgi ming pathoktrigai mamangda aina tanjasiga ole somda chalubai video mateng amtang hana thamjarake ole som hairokta aina ima pabung singa unarubada angama mateng khajitang pangjerambagi video ama myang yafamda thamjaramge aduga khoi khunga ko ibung upa singi video na hayengoina hapjara age adubu khunga ko ibung upa mari hoji hoji adugi matik serious condition da lei aduna mayamdagi mateng nijari aduna ai asigi number se pijaramge adugi mamangda video se ana yengmina se hairokta ekhoina chaluraga mateng khajitang pangjerambagi video ni mayam panamang hoji hoji ekhoina leijaribise hairokki all age home dani ado changaga ima singa unaraga makha taba video kha mayang yafamda thamjarake ahan oireba ima ipabu mirai biraga haiba tare asiga indhok piraga asiga hoji hoji hairokta leriba ima singi angama mateng khajitang pangjage na famsiga lakchabani ramakha tana mayamda ucharake akhoi se nungsirba ima ngatani asiga leibise mayam ima singa unaba lakpiu hairok part 2 thokchom leikai dani asomda su ima phammi ando chalage aisu thengjale hairok ki ole somda su angama mateng khajitang pamjarame mayamgi mateng degi aina su mafamdo sangjalaga ima pabung singi mateng khajitang pangba ngamjabani ahambagi oina amuka su chakki gani aduga ichenau mayam ima pabung singna ahan oireba matamsida karigi ole somda leidoribano aikhoibu piingaide yopiraga sauna ba yoklakpa ima pabung ngaktani ima pabung singna ole somda lehobase thamoise aduga matik nungaitaba phawi aduga ichenau mayam hojiki video se yamna sangi ai tanja sabada mapumoina hapjarake ngasigidi asi khatang hapjarake aina thamjarakpani hojik hojik akhoi khunga pa ibung upa singi fivam adugi matik serious oire abase myang homda thamjarambani aduga donation kapireba pukchen chaba ibung upa ima iche mayamgi mingsu khajitang haidok charamge mayamgi mateng lakpadagi aina su khunga pa ibung upa singi natana ole somda su changba ngamjabani aduga makha tana khunga ko ibung upa singi su mateng asum pangini mayamna pangselpa amount hojik hojik agi khutta su leijari ado makha tana hojik mayamgi mingse haidok charage baisamayum thaja debi lupa lising ama mamang su anira kapae baisamayum thaja debi na haningai ta thagachari mayamgi mateng atai su hena pangba ngamba oibiu chongtham priyo kumar singh na lupa chamnga donation oina kapi rei thangmaibal yumnam lakai degi sarat chandra sinam Radha Pyari Sinamna lupa lising ama donation oina kapi rei yamna nungsireba ima pabungni pabunggi chahi matangna 71 sure do imagi matang su 69 yore ado thagachari imaga pabunggu su leisang them jiten langthaban lep maikha lekai degi lupa chani donation oina kapi rei leisang them thobal degi el leima chawbi imana lupa chamga donation oina kapi rei yamna ahanoriba imani imagi chahi 86 sure hoji hoji kakching khuyai lekai degi mema lupa lising ama donation oina kapi rei hapsiriba number asida donation kaptringai mamangda contact amutang tawbiro haiba ofamse asimatang su thamjage myangmi ofamda Imphal East Pukhau dagi wangjam bibi sanana lupa chama donation oina kapi rei Lakhipur ningthem khundagi thani leina lupa lising ama donation oina kapi rei Haisnam Ragumani Singha Pathar Kusi dagi lupa chama donation oina kapi rei Haubujam Haridas Kerang Phabi Thanga dagi lupa chamnga donation oina kapi rei Salam Mirabai Naurem Thong Laisram Lekai dagi lupa lising ama donation oina kapi rei Yumnam Meghachandra Thobal Kiam Babu Bazar dagi lupa lising ama donation oina kapi rei Tamenglong Sibilong dagi hoji hoji khuno mayai lekai de leiba Ram Thailiu Gungmaina lupa lising ama donation oina kapi rei thoibi hene su khangnei Hizam Ravindra Singha Hailakandi Changbil Makha lekai dagi lupa lising ama donation oina kapi rei Pasoi part 2 dagi ngairangbam khelena lupa chamnga donation oina kapi rei Golban Wahingbam lekai dagi Konjengbam Susila Imana lupa lising manga donation oina kapi rei khunga ko ibung upa singini haina Khundrak Pham Prem Singh Kwa Kaithel Thokchom lekai dagi lupa chamnga donation oina kapi rei Handak namok yamna nungsireba kasar dagi YouTuber iche PR Debina khunga ko ibung upa singini haina lupa lising ama donation oina kapi rei iche gi channel ase myangi mafam dai thamjaramge mayamnasu iche gi channel asibu changjen biraga subscribe amam tang tausan biramai bafam se sima tangsu thamjarange iche na tungda mayamgi atai suena mateng pangba ngamba oibiya bafam se sima tangsu thamjage sega khoirakpam lekai degi maisnam ibeton imana lupa lising ani donation oina kapi rei ima bo haningai ta thagachari aduga yamna nungsiraba ima ama athokpang ongbi KS Prabhavati mahaki nungsiraba masanapi Ongma matamda donation box ama thammi khunga ko ibung upa singini haina adugi donation box aduga karakpa amount lupa lising ahumga chamaga lupa humbu
imana donation oina kapirei imagi saktam amasung imagi ichanupigi saktam myang yefamda thamjage hairiba ima amasung imagi ichanupiga loinana la hongkiba iyani pasu matam pumbada ibudona thaujan biraga mayamgi mateng atai su hena pangba ngamba obiu haijabaga loinana donation kapireba mayam khudimaksu ibudo pakhang mana thaujan biraga tungda hena mayamgi mateng pangba ngamba obiu wafamje haijaraga donation makhata namuk haijaraage uripok polem lekai dagi moirang them ibema debina lupa chamnga donation oina kapirei haninga ita thagachari dagisena hojai dakhin bidanagar dagi hijam ibungona lupa lising ama donation oina kapirei haninga ita thagachari tungda atai su hena mayamgi mateng pangba ngamba oibiu ichinaw mayamgi ming lauthokchabada lehuba kya leigasu ngakpigani mamanggi lehuba kya sum mathang hairappadai sum hapchabani aduga ngasi donation kapirapa ichinaw bingu pagi ming soina hapcharapani aduga amuka haijagadabadi aina khun ngakpagi video oina hapcharake khalaasu tanjasida aina hairokta ole somda chacharubagi video dusu aina tanja khajitang laujaraga video se thamjarapani chinaw mayam aduga makha tana khun ngakpa ibung upasingi video asum hapcharake aduga hojik khoi khun ngakpa ibung upa mari yamna serious condition da lay besigi matang da mayamna khajitang khanda biraga mayamna angama mateng khajitang pangbeu pham se asitang thamjage adugi video singdo heng hapcharake ngasi di hapa nungairaroi aduga video siga soiran yaukhiba kya leirega sungakpi waina amuka suhanna pari mom channel la yengbiriba mayam punam ke pham da ikok nonjari kangleipakna yaifare imalepakna yaifare aduga amuka haijagadabadi ole somdasu lehori ima papung singi manakta angamba ichinau sing anak pai chinau sina khajitang changjan biraga mayam dugi agi ima papung sing dugi awa nongai da khajitang saruk yabiu haibo afam jesi matang thamjage aina manipur da leiramba taragadi mafam khudimakta aina kanasu ngai dana khudak da changhan gani abo afam jesi matang ju thamningi aduga lapkhibanina changningba leiragasu hanjana changbasiga senso aduki matik loire leiriba leingak sigi mafamda mukam wa tare leingak sina karigumba makha dagi chatpagi khudong saba leiramba taragadi akoina hojik flight ticket ta hangat handa da lising tara hena loiriba se aina ngasi da wada manipura hangat handa flight ticket ta lupa lakh ama hena loirabani asi mayam se akoina khunga ko ibung basing da mateng pangchalamba taragadi mateng se akoina flight ticket ta langjeba paisa se are moda loiroidabani aduga adu oirabasu ningon chakoba matamda flight ticket ki maman lupa lising mariga chanipan hena kai aduga khuda ta kaagana muk lupa lising tare hena su yauri asibu kari haidori bano aduna kari gumba flight ticket akoina matak da chatpa targa su adugi ticket amando khatang su hongda hanbidaba ticket maman su adugi matik yam khatpa makha dagi su chatpa yadaba leingak se leina leingak na chap chap action su lobide nungai ta pen daba mayam se mayam lei phongdo kadaba se adugi matik yami hek phongdo boda hek hairubada ngangbiraknaba saibiraknaba su wate aduga nungsiba mayam amna su support tobirai adu mai wari se hoji nganga kanade adu kona ngangjarage haijarage hoji aina haijagadabadi khun nga paibung ba ipasingi angama mateng pangsen biu aduga hairokta leihoriba ima ipabung singdusu adugi matik thamoida nungaite aduna ima pabung singdu ahan oirabani hayengna kari oidoina base kanamna so khangde naha kaya ai hoji YouTube ta video semjarami base hayeng kari oidobuna kanamna haiba ngamde ahan nasu kuina lehori naha nasu athubada sum sikhiba jauri adubu ima papung singna ahan oisalakpasida ima papung singi angama mateng khajitang osu pangwiraga ima papung singi manakta chengwiraga chakcharat amamom tongosu saminaraga ima papung singa nongwinaba mikup machetna matang lenba ngambra hase yengmina se bofam se simatang thamjage akhoi yum manungda nuaina sawa thakpa watana leiraga su ima papung singa leminaba matamda saba matamda thamoida kyam nuaiba phawri abado amutang yengbiu aduga khunga ko ibung pasing nasu wari base asi kyamuk yamno warage base amtang changjallaga yenghanjaningi ebo famse semasu thamjage aduga changmangamdaba ima kaya amasu leiri aduga yamna wari se yam sangdore famda tana leba ima nasu phone tawrei aina khongsina ngamma taragadi lanfam jawna changadamni isa sanga thawai ka thoga aina karige thawai ka thokpada ninghandori bano hairakpa ima do imabu hanna ima gumbidi atangmani maitei ima haibada adugumba ima do hanna imabu khong paina khuramasu akhoi nasa akhoi thauna se ima gumbi adugumba ima na pokpadagi akhoi maitei athoba kaya amasina ima leba kanbai tamak chungdokpane wafam se si thamningi ado wajamna sangdore kona haijarage nungaitabana thalle tawribase loisanjarage chanaw mayam pani mom channel na wahi wata soikiba kya lerega sungakpiu
ꯑꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯁꯟꯖꯔꯒꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ